ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯕ ꯅ꯭ꯌꯨꯁ ꯑꯦꯅꯥꯂꯥꯏꯁꯤꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯆꯦꯁꯤꯡ ꯈꯟꯅ ꯅꯩꯅꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯣꯜ ꯃꯅꯤꯄꯨꯔ ꯀꯂꯝꯅꯤꯁ ꯌꯨꯅꯤꯌꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯧꯒ꯭ꯔꯥꯛꯄꯝ ꯚꯨꯕꯣꯜꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯖꯥ ꯑꯍꯥꯟꯕꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ MPPꯒꯤ ꯑꯣꯏꯅ राजकुमार आर.के. सोमरेंद्र लाइस्काइकु MPPगी मिरेप ओइना लाउथोखरे अमदि महेश्वर थौनाउजमना RPI अथवालेगी मिरेप ओइना लाउथोखिबनि लोइनाना खैगी अकोइजम बिमोल प्रोफेसर बिमोल अकोइजमसिना INC की मिरेप ओइना ngahanje लाउथोखिबा लाइखरे लोइनाना बिमोलना हाय अकोइजम बिमोलना हारिबसिना हंदकि मिखलसिना मणिपुरगी अरोइबा लाननि हाइना लोबियो हाइदना मणिपुर फोंग तोंगान तोंगान पाउचे सिंग दे हेडलाइन ओइना कारो जा मसिदा करी मीटिंग थम पे यावजा तागजरी लिंथोय याम फजबा अकोइ टॉपिक खाना अदुम लोकल याम मरु ओइबनी इलेक्शन हाइबसी अकोइ तौदबा यादबनी हाइदुना लाकले मणिपुर की हौजिक लैरिबे इरांग था 13 सुजलकदौरबा मे अहुमदगी संगसिलकलिबा मिया मिकप मिराव खोन मरकसिदा मसिगी सोल्यूशन तंग ताबा अमदि पुरकपा ngamdrabasu mikhandi tawdaba yaroi haibuduni aduna mikhangi wahan thoksi yamna akhoi khanaba matam moire antaki mikhansi akhoi 1950s ki matamdagi manipurna bharatta tilluba 49 gi matungda torokpa election gi makha chatharakpa poladuni akhoi na thengnari base aduna aikoida nuai tabasi sini election tawdaba yadabani irang leiba leitabaduna amani मिसिमिना थोकपा मिकप मिराव खुंदुना अमनी अदुगा मिखंदी तौदबा यादबनी मरमदी डेमोक्रेसीनी अदुना मालेमगी मियांगी ममांगदा अखोई मियांगी मिहुतसिंग लैंगाकली डेमोक्रेसी चटली हाइबदु ताकनबा मिखन्नी अदुना खरा पेंदे अखोईगी हौजिक लैरिबा अखोईगी भारत की ओइबा डेमोक्रेटिक नॉर्म्स अमा एडमिनिस्ट्रेशन मागी मोंगसे अदुना मणिपुर गुंबा यामने इंग चिकना पिक्तकना मालेमदा अखन्नबा मागी मसक लैजबा फुरुप कयाना खुंदाबा असुगुंबा लमदम असिना सही लिसिंग मरी मंगा गी सागलकपा इचेनगी इरोयना हिंगलिबा 1949 दगी मणिपुर की फिबालुंगदा यावरक मतमदा ngasi angamba thongna भारत अमदी मालेमदा अखोइना कंट्रीब्यूशन कया स्पोर्ट्स के लमदा कल्चर की लमदा अदुगा तोवान तोवानबा कोई लमदा कोइना कथोकलबसु अखोइदा अखोइगी ओइबा ngakjaba ngamdaba manipur gi territory da hanna hanna threat tawrakpase ngakjaba ngamdaba gi awaba marakni aduna masina mikhan lae audore lepkadoriba mi ahum mari ming laungthokre ko linthoina matik chaba ngatani haina lawjage kai khumnaba thamjage tawbudadi aina haijabuduni manipur gi crisis se masaigi oda bimona su hai haibado aroiba lanni aigi motadi aroiba lanni haina ai thamjaning de sigum basi adum thengnadana koi 49 gi matamdagi ai koi gi khaibung tabagi wakhalon tahannaba honabagi aduga ai koi masen homing kaminarba masen da nungsinadana honabagi adum be ithin kayama thengnaduna laklabani adu ai koi gi orba achetpa ama toibagi wakhalon aduna phaduna pullaga ai koi masen se puthaduna lakpani maramaduna hauji phawba masigi ithin si adum piri mapalam gi sapu singna akhoi masa khangbi ba watpa ngarak na hanta 1960s gi matamda akhoi gi semkhiba mizoram gumba nagaland gumba state amagumna manipur su treat tawrakpa aduna akhoi gi koiraba itihas khangbi dabagi kano nungai chidabadunu lai adubu hojik tawdaba yadaba election asida aina miyamda amuk sai thamjaningi badi sai gi hadaki mikhan asidi aina mamangi tok da su ina panjaki bado a kind of plebiscite miyangi oiba phirep amadi piba matamni haibasini maramdi karamba phirep awagi plebiscite haibasi akoi makhal anium sunai ko malengi akoi international politics and relations ta akoi right to self determination gi magi oiba nation state singi marakta tawnaba movement jingi marakta tawnaba amana second aina miyangi phirep karamba phirep manipur gi sahi lisang sinna lerekliba apunba saktam se masi kaibe yaroi haibada miyamna
vote pibani haina logzage vote piba soirabadi manipur gi territorial integrity se akoi koina sangthana thambang ngamdanabagi maramsu oigani loina akoi masen gi oiba awaba nungaitaba khana chainaba sen makha sangdagani maram aduna andaki miyamna munna khalaningi political party da base tawraga vote piba se hantak simadi kitang ai tawhoningde maramdi aikoina thajaba mayam si aikoina party asobo oigera pikpa oigera akoi manipur gi oriba hojik leiba situation singda party singsina aikoida chap chaba aikoi gi security do piba ngamde haibasima aikoi gi mangda taraga leire aduga candidate singda personality singda yamna committed oiba yamna fast heighted oiba yamna visionary leadership amna manipur gi issue akoi gi direct over losing mangangani haibasi ai thajaba thami maramaduna miyam yamna section na hantaki election simadi hantaki mikhan simadi yengaga khoi vote pibiu aduga hariba leader sing asi akoina changyeng taw matamda akoina khare hena manipur gumba akoi leiba leibak sigi oina di ko koi furup kunthra mapan hingminari banina ethnic relations furup singi oiba furup lon da mas akoi mazana khangba haitare ko adegi 49 gi matung da khoi conflict situation da sam thengnadana la avanina akoi masen gi marakta thengnari ba yanadaba natraga conflict lairibasi masigi causes mayam su phajana khangba aduga remedies and resolutions lambi magi solution su khangba ngamba leader gi quality senba ko adugumba leader makhan ai pami miyam na khalaningi adigi mapung oina khoi gi center na dictate tawraga khoi da satellite khoi sideida laiba kono du nattaba khoi gi federal structure si phajana khoi gi practice tawba aduga center state relations ana khoi gi bharat ki laidiba union gi state ka center ga lainaba mari se sigi phajaba musi masana khangba leader ko si khoi khangamna pami then manipur gi sahi lising mari manga gi itihas puari khangba furup mayam gi chetna khainaba yadraba mari khangba aduga khudam moina aikoi gi even bicameral structure of legislature ga thamba mathau tariba sigumba furup kunthraga mapan gi equal thomanana koi chaukhatpagi lambi gi kanoga purakpa ngamba then hojik su leader singsida aikoina yenganingi makoina ngang thorakpa taw thorakpa haidorpa matamda hojik thoiba me sigi issue si karino aduga masigi reason maramna karino adagi masigi solution lambi kadaino gaije ta haiba ngamba leader gi makhanjing pami nongling ni jingang na rakini akoi myam yengji observation tawji haijin nabi yaroi tokshin nabi yaroi sinbe yaroi copy tawba yaroi sidi popodagi yarokpa gunda yumpham moiba magi masagi lejaba fire stand and dedication commitment da yumpham oibani haina thamge aduna party da yamkan akoi influence akan tor preference pilgum silin thoi ko aduna thole iba singse akoi leader oinaba thole ine khalla kanda magoi qualities dagi makoi gi presentations dagi makoi gi history the personalities makoi kano mayam do vision mayam do khoi observe tawraga lepasi si hala thamge ko ja mathang darak pasina ngarang se khoi gi chief minister n birenna ma mayam da sos main na thaja bi lok sabha mi khalda bjp gi mirep chauna mai pakani haibane adubu hoju phawbu gi oina di bjp gi mirep che kanana oigadori bano haiba je hoju phawbu gi oina lauthokpa leitri da masi lauthokpa leitri basi su bjp na manipur da landa khakta natana mirep khanba da su thoksadra haidana congress ki maikai da gi so hanglakli aja masi da kari meeting thamini yamna hojik matam siga sana baji election lamda yamba khoisi sangjal labani ngasagi tension da lairiba periphery da lairiba relief center da lairiba relief camp da lairiba aduga even relief camp da gi nupi kauthokraga khangnaba saraga halambagi nuaitaba thodok sigumagi wari mayam akhoi sideida sangdaba haure ko adu hoi kanoni ruling party bjp na hariba honorable cm naga hariba si kanoni ruling ni confidence laiba tai leader amagi
मागी कॉन्फिडेंस की बात तब याई मियाम दा मसीगी ओबे चपचाबा यामना पॉपुलरिटी लेबा कनोनी पार्टी नी ना मियाम ना सोइदना यारगा थागलखी बनी हौजिसु पाइरी बनी सोइदना माइ पाकनी हाइबदुगी कनोनी अदु अइकोइना मसीगी ओवर कॉन्फिडेंस हाइबसिसु ओहेंदबा फै अदुगा मतम लेरी हाइदुना अखोइगी थादोक्तबो ओरमसु याई स्ट्रेटेजी मागी ओइबा तोंगानबा अखोइगी पार्टी ओइ पॉलिटिक्स तोंगान लेनबनिना अखोइगी कादब यादब थोइदब यादब लेबनि मसीगी कनोसे ओइगनि न खल्ली अदुना मिखन थादोक्तबा हाइबसि यामना मागी मतम अमा लाकनी गा असि नुमिनि हुमनी ngasi deidi ayeng deidi phana kan tolok su thadok ta badi yaroi na thadora ani aduna BJP gi ju mik khoi gi mirep lairani Congress ki lairani atopa kano gi RPI gi thokre ko MPP gi regional party thokre adu amuka su hairi basini ai gi di miyam si hajukti yamna mahau sadona sen thumda pangchat chat padu hantakti chat to mandi aduna yamna phajana commitment pibam changi miyam se yam pangba natre yam akoi kai tare advance hoislakle ayamba halaman gi level da like su haitraba su masa masu yamna qualified oiba decision making lobungamba cause and the effect phajana khangba aduga manipur gi oiriba pibam se khangba ngamani na ahansing voters sing da su gyan tahanba ngambagi tanjadu khoi gi oira abani aduna voters na soidana decision akodum lorakani ado aina so apin chum tawjari jini handakti even asauba soidana kani hariba BJP gi oigera natraga asauba opposition ni hariba congress gi oigera natraga yana popular oi khalakliba akoi gi RPI oigera natraga regional party akoi gi nena leijagani ga khaliba yana sahokada wali ga khaliba manipur people's party huji mirep thador eko aduna apunamaksi asa ngatani aikoigi miyang asa tawribse 1949 dagi tawrakpa asani haujik phawbada aikoida akoi masengi chawkhatpagi lambi da sangsin badagi di hena akiba phangba akoigi khana sunaba khana sainaba manipuri apunbagi saktam da security laitaba aduguma phibam ama aikoida laisalapase masi akoina ui maram aduna party gi expectation se akhoi thajaba khara wali party gi level da aduna party du gi mahut sinduna akhoi mirep oina puthore ibu gi personality do madune hena maru woi mirep tu gi quality mirep tu gi vision mirep tu gi integrity aduga magi views mayam principles magi character habit nayam sing adu punsil laga magi oire iba personality do madu agi observation hajik voter sing tawba haire aduna yam section na tawrakani maram aduna akhoi gi atopa saukhat palibak singda US gi election da ko adai atopa kano sing sida akhoi gi fazana wa sing ngangaga akhoi vision piba ngamba aduga policy program fazana in depth nei na ngamba adugi wakhalon du hana puthokpa ngamba daga vote piraga akhoi gi dialogue tongnaraga sudum pidana debating society ni ko aduna akhoi de su sigumagi culture se haujik akhoi lakpa yare aduna haijen basi yadabani akoina kariguma commitment ama manipur gi history si karino manipurna kamdongna manipuri fur kunthra ga mapan gi civilization ji kamdongna hauraki aikoina 1949 dagi ngasi phawba lakpa matam sida aikoina yamna asa tawruba mayam sing adugi tayona bada aikoina 1960 gi MLR ek ka aikoina lakpa dagi divide and rule policy la iba adugi matungda aikoi article 370 ko 71C clause 1 2 gi la akanda aikoi singida aikoi gi yelho furup mayam sing asina magi leibak sing sida taning afum da ka taba yadaba si mayam si puthorakpa then tongan tong categories ST SC na singa mayam adagi genuine class system caste system haigatare singuma mayam sing si yamna take fully dil ta howdabaduna aikoi masen gi marakta aikoi
inequalities manadaba thong marana sakotaba mayama oirakiba phimsing ase masi mayam singi rectification phajana khangba ngamba magi solution haugrabade haugra yare haujikti hangataki laiba election sida lakadoriba leader miyam gi lusing maduna masi yam munna ikoi khangba changi maramadana visionary personality ama ikoina asi kuidraba lakadoriba nimitara mari mangani ko sidai ko observation ama tawgani screen tawgani ado makoi gi vision should be very clear yamna authentic koiba koi documents and then kana reason the yumpham orakanda makoi vision pigadabani solution pigadabani manipur gi khudam oina hairabada ikoina yamna hosi phawbada political parties ji gi magi kano lauthonglo yaw ko point kumanga ga congress ki jo lauthokre miyamna toina hairiba palliba posting ase supan palapa amta udri haiba khudam oina haira matamda manipur si sahi lisang sina sum lakpada mapangi saifu saithing kayana hanjin aikoina saithing pirabasu manipur se kaidna lakhibani akoi 33 state formation state semba loidana 13 suba sahi sada loyumba silian hana jimnak sahi lingdana akoi gi magi oiba administrative oiba early state constitution se akoi semaga laksagrabani awana sahi tare nai khai ufun sabada akoi se hingakrabani british na 1891 ring ase sahi yakai taluk nai khai bada ikoi se tumda dana hinga khram ne ko aduna bharat ki manung da sangang matam da su bharat ki any shakti yamana koi manipur ji nai khai raga muthap yaroi akoi leiminagani mari bharat ki manung da mating thokpa manipur moina akoi gi ajik even lan marak sida lan marak sida north east ki game so akoi champion du mori duni aduna polo puthui imi 3100 BC akoi kanu da hollai ji sigum mayam sigi wakhalon da leijaba akoi ni haibani da maramuduna sigi wakhan se khanba ngamba khangba ngamba lusingba aduga bharat ki manung da leiba matam so akoi bharat akoi contribute togani will contribute the best that we can akoi tawgani tawju tawri ko hoji akoi stand tawri but Bharat ki territorial integrity Bharat ki boundary ngakpa matamda Manipur ki boundary di article 3 se masi it should be inapplicable pan be yadaba maram di magi historically evolved tawraga lakba kai be yadaba kai matamda magi culture ki phajaba history mangi da civilization kya mangi da Puruk masengi China bana ihingna hingta na lakadari sa isu suron kaya da imunai mutana hagodo mayam dugi yenga kan ipai pu na semkalang Manipur gi singi tami puruk kuntraga mapan gi territory se kai da thamgada bani haibasi thajaba adu puthadna sakani haibasini si sanaba constitutional movement ama Bharat ki constitution gi manungda constitution movement ama su sanction gada bani masi political party electoral politics thajari ba political party tarana masi lokthokpiu haibani Bharat ki article 3 da akhoi gi magi hongdong hongjin yaba magi convenient administrative convenient the base tawraga Manipur gi natraga India gi any territory any mafam ama khaido pona traga hapchin ba yaba gi sakti se Manipur da tisana ba yaroi ga haibase masi haibang amba vision mogi manifesto da hapa constitution movement tawgani article 3 chana haloi Manipur gi ngamkhai se ngakna thangani haibase masi haibang amba lusingba then akoi gi manadaba 1960 gi MRR natraga tu article 371 gi clause 1 2 3 ka piri si rectification tawgani amendment tawgani adu singbi tami thongana sakhuna lambi sembagi vision pibang amba adugumba lusingba hoji phau akoi hoji udri ko maming chatpabdi loi chat le maming budi loi chat panga tani leader goina thorok pa yaba mi nga tani khalli but still mogi formulation mogi gi changchal lag ibal khongjang se akoi munna assess tawri adu miyam tawri adu hanta kisidi Manipur gi apun bagi saktam ngakta baga yum asiga mari leinaba election ni haibadu madi ai thamge lanthoi ko Ramhazaba wafam ne oza policy program vision amadi vision laiba maraiba ku thamoi sengna nungsiba miyoi da akhoi gi vote luchingbo ina thagachsi haibane oja mathangi khenosina akhoi gi hazik pre primary gi oza kanna lauribagi matang asida akhoi gi student organization amadagi ngasai gi pre primary gi oza lobusida akhoi gi diet amadi ngasai gi M.Ed B.Ed loidaba miyoi sing qualification loidaba qualified loidaba miyoi sing lobasi
yaroi masi khudak ta thingjin ga dabani haidana desam gi maikai dagi phongdoro khiba laire loidena ngarang si education s ki maikai dagi su pre primary gi oja lauri basi MA B.Ed NCET gi loiba NCET qualified oiba amadi notice room da khoi masigi institute thematic chaba institute laitaba maramna khoi gi qualified oiba oja amata laitabani masina maram oiraga khoi gi yengthok yengsin tawraga relaxation khara piraga oja lising amaga chamaga nifu si longna bukhana bani loinana haziki khoi gi state sida khandori bo oja lising amaga chamaga nifu gi chama nifu oja se khoi gi center room da gi bear tawrak tori bane boja khoi gi tolob se center room da gi piraka dori bane piraka dori ba tolob se khoi gi oja se khandaba ta taragadi longdaba taragadi ngasai gi state ta pidharak liba senfam asi amukhanna center da chat khigani habani masle si oja gi karmi jeng thamini oja education ni LINTHOI education simamang so high bani hojiki modern education system is quite different from the previous definitions. Like education is defined as the circle of conformation of our sense organs kana hari bani koi some nana ear organs in a tari posi cannot be defined. Eyes demand I want to witness check I ubu pami guy in a demand taurini uramatung the skin na hari no angi nananga mitnangana taraga urge to listen japonte I would like to test it and feel whether this is hot or cold guy na I think potu kaino ingra sabra guy na higher kanda top experience organ mayam ji confirm tawraga phangba experience tuni akoina aseng education gaina goina hainari singa siko aduna doctor nat engineer IAS NPS ki lairi ba UPSC exam mayam sida satra sing semkal ko matamda magi objective si am clear oira kanda madugi mari lenaba magi teaching learning process mayam ji fulfill tawraga ning thijna tamaka organ may confirm taraga my pandam objective of the life, career of the life, goal of the life. The tak thing na baduni ako na mahiwi siya mada ngasi education ki definition hari siya. Aduna ay lakjage koi tak taraga suko. Aduna ay koi si kano ni education di haraga degree di pairaga ay na LINTHOI ko. Antang ay na thamning si. Say amang definition so like ko. Ay koi si BME lower kan the last samna harvest koi state ki bird si nongin niko nongin ji what is the state bird of Manipur nongin ne thalo khumang bane ba andagi what does nongin fit on where does nongin make its nest nongin ji masinda kari sai makon kai da sai hai kan di even zoology da natraga my life sciences ta master tawrabogda khitang ngakchana ba natraga khoktak chari ba haidi adu mongtane ba koina tawi education je state bird am haraga di magi character magi internal organ dagi magi whole characters me am nainaraga koi satra jin khang ngdong ne ba state bird se maming dang khangala kana makon ji usik ne na satra me am ai nong ma hange ba adu u da sai loi haijel le sa dia ba koi ha kan bus ko kan ga taina ba kan do surung koi lebak ki kan do hula sari ne ba masinjak tin kang ka ji sawal sa adu hari se akoina thengdarak ba akoina binet ka tora ga tongan ba environment gi ka sum movement ga tora pa da akoina khang ka posi syllabus ta hap ga koi naina ga dong ne ha ni da anuna samane Kangla sa ji what is the state emblem of Manipur Kangla sa like the kanona Ashoka na national emblem of India o ibudong ko then Ashoka gi tongan ma history national emblem du wari thammi dana ko Kangla sa gi wari ji akoi phajana khangba satra ji kyam yaugi haibani da sini akoi da luri se then history gi ben satra mana history gi master tawraba mana natraga akoi gi ethnic studies gi kano amada Manipur jibu pikraba Manipur da phuruk kaya tage ji masi recognize to 34 du di khange ko tawdriba mayam ju leiri dana koi kunthra taruk amu haini kunthra manga amu haini kunthra mari aina ju kunthra mapal amu hairi dana ai budi list leire ko aina list leire na aina haisu phani oi biya deba masi authority oiba amana masi lautho gadong leba Manipur da phuruk chapchana kaya leige je
ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯌꯥꯝ ꯑꯁꯤ ꯇꯤꯚꯤꯗ ꯉꯥꯡꯅꯔꯛꯏꯕ ꯉꯥꯡꯅꯩ ꯃꯌꯥꯝꯁꯤꯡꯗ ꯉꯥꯏꯍꯥꯛ ꯂꯩ 53 ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ 53 ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ 54 ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ 54 ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟꯗꯨꯅꯤꯀꯣ ꯑꯩꯅ ꯌꯦꯡꯉꯛꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯕꯥꯎꯟꯗꯔꯤꯒꯤ ꯃꯇꯥꯡꯗ ꯕꯥꯎꯟꯗꯔꯤ ꯄꯤꯂꯔꯁꯤ ꯀꯔꯥꯏꯗꯅ ꯅꯝꯕꯔ ꯀꯌꯥꯗꯅ ꯀꯌꯥꯐꯥꯎꯅ ꯀꯥꯏ ꯂꯣꯀꯦꯁꯟ ꯖꯤꯑꯣꯒ꯭ꯔꯥꯐꯤꯒꯤ ꯁꯥꯇꯅ ꯐꯖꯅ ꯍꯥꯏꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯕꯁꯤꯅ ꯑꯣꯏꯔꯒ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯑꯣꯖꯥ ꯂꯧꯕꯒꯤ ꯃꯇꯥꯡꯁꯤꯁꯨ ꯁꯤꯒ ꯃꯔꯤ ꯂꯩꯅꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯅꯤ ꯃꯔꯝꯗꯤ ꯑꯣꯖꯥꯁꯤ ꯂꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯈꯔ ꯕꯦꯁ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯅꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯜ ꯀꯣ ꯇꯤꯆꯔꯁ ꯏꯖꯨꯀꯦꯁꯟ ꯀꯣ NCTE ꯍꯥꯏꯔꯤꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯅꯦꯁꯅꯦꯜ ꯀꯤ ꯑꯣꯏꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃꯗ ꯆꯪꯁꯤꯟꯕ ꯃꯥꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯃꯌꯥꯝ ꯑꯃꯅ ꯐꯣꯔꯃꯨꯂꯦꯠ ꯇꯧꯄꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕꯗꯒꯤ ꯈꯔ ꯀꯣꯝꯊꯣꯛꯑꯀꯥꯟꯗ ꯂꯧꯕꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯨꯞꯇꯒꯤꯁꯨ ꯍꯦꯛ ꯇꯥꯕꯗ ꯌꯥꯕ ꯈꯔ ꯑꯃꯅ ꯉꯔꯥꯡ ꯅꯍꯥꯟꯗ B.Ed ꯂꯣꯏꯈ꯭ꯔꯒ B.Edꯀꯤ ꯑꯣꯖꯥ ꯑꯣꯏꯅ ꯈꯟꯖꯜꯂꯛꯄꯒꯤ ꯂꯤꯁꯀ ꯌꯥꯎꯔꯤꯗꯅ ꯁꯤ ꯇꯧꯍꯩꯗꯕ ꯄꯣꯠꯅꯤ ꯍꯥꯏꯕꯅꯤꯗ ꯃꯥꯒꯤ ꯔꯤꯂꯦꯛꯁꯦꯁꯟ ꯇꯧꯕ ꯇꯥꯔꯒꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯥꯒꯤ ꯂꯩꯕ ꯑꯗꯨꯒ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯅꯤꯌꯣꯝ ꯆꯨꯝꯅ ꯉꯁꯤ ꯑꯩꯅ B.Ed ꯄꯥꯁ ꯇꯧꯔꯀꯥꯟꯗ ꯍꯌꯦꯡ ꯑꯩ B.Edꯀꯤ ꯑꯣꯖꯥ ꯑꯣꯏꯕ ꯊꯥ ꯌꯥꯔꯒꯗꯤ सिगुम्बसी क्या तौनदेको सम एक्सपीरियंस मथौ ताई मागी सही मथौ ताई सिगुम्बा मयामसी येंगाकांदा फमिनब चंगी अदु आइ ngasai mamang खरा पंजे खरिबसिदि एजुकेशन डिफिनिशन ऑफ एजुकेशन एंड डिफिनिशन ऑफ टीचर ओजा हाइबसि करिनो हाइबनि मिनो उब लाइनि हाइनरिबनि अदुना भारत की गुरुकुल सिस्टम दगी हौरकान हुजिक मॉडर्न एजुकेशन सिस्टम लाप मतमदा ओजा सिना सेप तौगदबनि सोसाइटी असिदा अदुना यामना नुंगसिबा यामना मरुइबा पार्ट अमनि हाइना लौजरगा प्लीज बी समथिंग इन अ सीरियस कोई attention ka draw to honjaningi adu si atei didi khara compromise to yai oza si ai compromise to honjaning di maram di thesis term as human engineers na harini kanogi tongan building na engineer PhD kari gi lai sajaraga su mi ama ngasai gi mi oida piki badagi mi oina semkalakna ba hotna bada society da daita longna ba hotna bada अदुगी इंजीनियरिंग की रोल से ओजाना लौबनी हाई वाफम सी थमजरगा लाकदौरिबा मदगी एना मरुवरिबदी प्री प्राइमरी की ओजा जिंगजुनिको मखोइ पिरकदब इनोट मदुना हक्चांगी कनोदगा यारकदरिबा तोआन यामना फजब वर्ल्ड की कनो सिम चाखलबनी एजुकेशन की मागी सिस्टम ऑफ टीचिंग एंड लर्निंग प्रैक्टिस से अखोइ खितंग एडॉप्ट तोरका अखोइ स्वाइदा मसी खितंग हेना साइंटिफिक वेनिंगी अदुना यानदब लैरिबतो फमिना हनिंगी को अदुगा खबर सेंगतोपदु नतबा यामना खितंग हाई लेवल मीटिंग एंड कॉन्फ्रेंस तौरकांदा मदुगी मेरिट्स न डिमेरिट्स मयामदो कोइना पुथोकांदा सम मीटिंग पॉइंट अम खकला कांदा फॉर द सेक ऑफ द सोसाइटी मणिपुर की दमकता खितंग मस्त्रंग ओइबा ओजा अकोगी मरुइबा सात्र पुथोंनबगी लमदा अकोगी लहुनिंगी हाइना आई अटेंशन जगे जे मथंगी गेनोसना अखोगी लोकसभा की मिखल सी पोरे लेमरोल की इमा लुपसिना कोई बॉयकॉट तौरे हाबने पोरे लेमरोल ना बॉयकॉट तौरे ना हाबने मी अहुमदगी चथरकलिबे इरांग असिदा मिसी मिना कया मा थोखरे इमदगी इमुंग मनुंग कया मा काइनखरे युम कया मा मई चाखरे मसीगी मथक्ता अखोगी मसीदैसिदा अखोगी मिडियंग से हेना चंगबिबगी महुत्ता बोर्ड रूम दा हेना पुकनिंग लुपसिलकपसे सिसिगी मतंगसिदा मखोइ पोरे लेमरोल ना कइनो तौरकपने बॉयकॉट तौरकपने ओजा मसीग मतंगदा करी मीटिंग थमिनी ओजागी पोरे लेमरोल मैरा पाइबी अपुनबा मणिपुर को यामना इडियोलॉजी यामना फजना कनो तौरकांदा लैरगा मियामगिदमक्ता लौरकपा मैरा पाइबी लुप की लुसिंगबा लुपनी हाइना आई लौजै मियामना खंगनै को अदुना हौखिबा ममांगी सही कयादगी मसिना अचौबा थौदांग अमा लौरगा लाई पोरि लेमरुन हारिबा पोसक्सि पेंदबदगी हाइरकपा अदुगा अचुम्बा पोसकनि हौजि अखोइ याम थिना वाबनि अखोइ थमोइदा अखोइ करिगुम्बा सोशल मीडिया की इवन अरिबा खरा येंगो मतमदा पेरिफेरीदा लैरिबा अखोइ मयुम मकैगा मयुम लैतबा हाइसि LINTHOI सिदगी हेना वार्निंग लेत्रबनी मदुगी सरकार सेंबीबा कनोदा काखु मसा खरद लैरगा अंगांग नोबी लाइक लाइसुगी विजन मागी होप लोय मांगागा वाना पिरकपा अयेनबा खर सारगा लैबा मैतैगी कनोदी हैनजदबा सुर खुसुमना चानिंग मयाम लैबा
mayam sing asigi awabasi feel tawba mandaba si address kamana tawgadagi sida ngasai yengu akoi governor na ahanbada peace committee semgre kaire yaning da masa masa da matam chana magi consent lawdaba hotaba myam leibaduna ko adu handana honar kanda masigi oiba koi shanti gi lambi se yamna kanna changthin bagi posi koi udena haijabaduni masida yumpham oiragani koi gi apoi lemrona election yauraroi gaina haise hairakani maramdi hojik leiriba election se ima mangsu thamgre masidi bharat ki oiriba democracy miyam da koi gi miyam gi mihut tor democracy satli gaina hairakanda koi gi bamaliem utpa yana ba do asengba praja miyam gi thamoi aseng thamoi na khanjaba adu election do madu nattabadunani amaramaduna miyam gi oiba wakhanji gi wangmada akoi gi chatpa election makhan haiba tare aduna akoi gi wakhanje saina hojik toriba election sida yengu ko naga kuki maitai gi oriba apunbagi kanu tu akoi yaudre then akoi da festival mayam ama hojik yengu khunai sida yauksang kumai lakpada laiba kumai harau khudimak tawba yaroi harba ningom chakauba tawgidriba dagi festival mayam akoi gi harau sahi amada wana thabai ingang suraga mahi maro lokna sajadana la akanda ngahak nungai jabagi festival mayam se amata tawba yaraktrabani si oigera oiroira noi adu khangde india gi oiba prithvi gi mayam mangda election tawi haibadudi uttaba yadi haidani adugi ni chungi se sigi mikhan mirep ji ka dui mayam se sina koi gi adum sab manani aina khalli adubu party gi oinadi adum sai mangda hagi baduni masagi oiba committed pen da sigi ithin yauba leader sing yaura koi oiragadi soidana mahakna parliament gi system da impact la aga ma kaino saifu pirak pangangani adu yengkisi haisini adu hariba mayam sing asingi vision manipuri awaba koi gi lejerba thengnari ba nuai taba mayam se masigi kaino mayam se pibangam moidable leader sing oiragadi election chu koi yaurubagi artha su thokte maramaduna manipur miyamna pamiba poti aikoi furup kunthama panse nungsinana hingminaba aikoi mayamgi mihutna aikoi mayamgi manaba thakta sakhotpagi thaudang lobungamba aduga sahi lising kaya gi buari leijaraga punne hingminariba manipuri singmi tamigi furup singi apunbagi saktamgi akaman noiba physiology masibu ngakpa ngamoidaba phibam amadai leihalaga tauba election adudi madu miyamna yawbagi artha thokte hojik aikhoida largest democracy hariba bharat ki manung sida aikhoida yamna sauba awaba polum ama akhoida thongkat pire lahan gadabani democracy di voice of the people voice of the god hainari bani hojik yengo si election lakpasi ai heta haijan badina te hojik laidiba situation si yenga linthoi 90% of the politicians blame give the remaining 10% bad name haibadani politician chamagi manungda maudrana lemhoriba tara ji chaidineba haibagi arthadi politician jingje chainaba hunnaba haurane ba ai sai keno yengdana magi chaibajineba vision okay formula se am scientific ba yamna common noiba khudamon har kanda akoi india gi atopa state manga daga satnariba bicameral system lamdum du leiba mating leiba furup singi representative na semba lower legislature thamiba state ki sigumba demand se manipur su toba ya habani khudamon harabada state ki legislature awang ba thaki se leiraga su furup kunthra mapan gi mihut sing yahuba lower legislature bicameral system ama akoi demand toba yai hana khalli masi aina hanasu akang ai singkara mot pinagrabani oithokpa yaba pot akoi practical pot ni khalli maramdi furup kunthra ga mapan se magi furup singi oiba saukhat sanabagi sangnaba lambi se akoi hojik
फजना लंबी फाते हाइबनी एडीसी दा ओइरो मेजॉरिटी फुरुप खराना अदुम पुरगा चटपा अदि एसटी कोटा दा ओइरो क्रीमी लेयर ठोकपा आईएस ना आईएस पोय हाइबदो डॉक्टर पोक लेरे हाइजो अदुना मिलियनियर मल्टी मिलियनियर अदगी लाखपति करोड़पति मयाम अमा ट्राइबल थोकचलकपा लाइरबा फुरुप मसा मसा मी लिसिंग अनि अहुमदंग लेजबा फुरुप सिंगसिटी एसटी कोटा दु फंगबा ngamdaba aduga hena phim chadaba leibasina every community should be given the opportunity of say even sending one legislature from that community to that lower legislature to the la akanda by cabinet system masi akoina hala hogduk sai banate india ki atope state tanga Jharkhand kai dat amina do akano da satlaga leirabani mogi modern do ko sita puthoga semba yaba sigumba se akhoi khana haningi maram aduna hojiki point election se aseng bagi di tawdaba yadaba imposition ne magi mawong da leiba alu awahan thokti leitaba mi khalamani adumakpu leiriba system asigi manungda aikoina haikiba constitutional guarantee constitution movement ama tawtharaga manipur gi territorial integrity multi ethnic territorial integrity sti kaiba yadaba bharat sarkar na shakti amatra thugai roidabani malem da masi mai hoduna bharat pa sakpa yai haiba se khangba ga loina na aduga thugai bam su thokte haiba nuksina ingna tapna ngangna bam da khanba ngamba khalanba ngamba leader adugumba da khogi tangai phadana yengaga bc adubo wahan thokti leitrabani election se particularly mang da tari ba yeng ngasi hayeng peri da leji heta kapsal pa ba heta ori na sibi ya ba kari gom ne heta kidnap taw gi ba ya ba asai buk chat pa ya da ba si ki phibang gi reality se masi resolve taw changi ana masi hana thengna ba changi linthoi si thamge yang phajaba fam ni ja hoje periphery area da leiriba khunja sing aduki matik thawai se khubak ta hapaga hinglibani phibam masida si vote ne hen namaru isilakpa haiba sisu laibak thibani tawdabadi ya de dubu myoy bagi thawai su kandaba ya de habaduni haje aja makhata ba wahang sina khoi gi February 12 dagi transgender ama oiriba khoi gi malem thongam mahakse khoi gi hunger strike sidri bhawa chara hen gani manipur da kari gumba santi madi santi tangdu leita se purakta ba taragadi keno do gone habane ma se sidri bhawa chara hen bagi khongjang ji lepta changchang gi gani habane ma se February gi 12 dagi Delhi dagi chara hen ba horakhibane adubu manipur yoraklaba matung da ma se Jennings da treatment kaya ma lawre aduga tang kunithoi da tang kun humdoi da ma se Jennings dagi discharge tawraba matung da tang kun mari sida ma se BJP gi tang kun humdoi da ma se BJP gi non mamang da office mamang da nitai pat chuthek la riba BJP gi thambal sanglen mamang sida khoi gi ma se protest taw tuna lerame ngarang sina mo yai report kaithel da chara hen bagi khongjang ji makhata da changchang thibne oja masida na kari meeting thambi ba yaw jage linthoi tholakani sigum se tholakani khai tawriba action ji masa da pandriba mioi singda pa khoi phawga palaba mioi singda phawga khenagani manipur gi ipaipu gi sanglaba khoi mikha ponba hainadaba aduga yamna marup mapang khoi ting leina tinaba pamba khunai amagi macha masugi e de ngasi bawa singli da apunmagi oiba shakti e sing adu sel habadu hek thore Armed Forces Peace and Powers Act 1958 la khiba matam da irom sanu samila ko magi poloida tongan ba khoina kitang pampata ba leikhra su yamna thona phabi isanni ko malem na ngasi bawa sonari bani draconian law AFSPA 58 ki mayok ta lepki bagi da makta maduga samanaba ko intensity oiba posak amane ngasi manipur gi territory integrity da singnarakpa posak amakhak threat tahoidaba pot amakhak adusu mapandagi lakpa illegal immigrants mitop miran chana koi kwak kari kwak no mayang kwak ni gai haibagi isai ga saknariba asumna lakpa posak asina piba saithing sina manipur gi apun ba saktam se masida singnarakpa karigumba masi kai khiba thoklabadi manipur gi civilization gi aroi ba matam lakpa loinana aikhoi masen gi marakta
अरोय मतम फाव इमु लाइमो तानदुना तांग तांग नुंसीना पोक्चरिबा इसा इशू सिंग असे लानफम द लानमी होइना हौजिसु मेट्रिक थागदोबा अदगी कॉलेज की एग्जाम थागदोबा मयामा लानफम द एमी कार्ड पाइरगा उन्नरइदना सोशल मीडिया दा समाइना फावरपगी इहुन सिंगदुगी मरक्तनी मालेम थोंगामना थोंलाइबसे खांगो ngамदबा वाबा असाइगी अकोइने हिंगदुसी सही चामा फादने हिंगदुइनेबा सिगी मरक्सिदा खुनाइसिना हिंगा इबसे अकोइ इपा इपुसिंग सही लिसा सिटना सही लिसिंग मरी मंगागी पुवारी सेमदना मदु अइबा रिकॉर्ड थम चथारन कुंबाबा थमदना तोंगान तोंगान पुयासिंग इरेगा मसा मसुसिंग ओइबा सिंगसिदा फ्रुप की ओइबा मयाम सिंग से अपिपदगी मसा फावबदा फ्रुप असौबना मसा योसनबा यादे को फ्रुप खुदिंग मखिसे सा कनो ओइना हिंगमिनगा दौनिगा हाइरा पुथरगा मसा अकोइ मयाम सिंग से अकोइगी याम चेक्चेना पुथरगा लाक्सबसे अखोई ngasiगी वरिबा मिरोन सिना ngasiगी लेरिबा गवर्नेंस सिस्टम जिगी मखादा मसी उरक्तबदगी मसी कायरक्पदगी इसा इशू सिंग मयाम सिंग से वाले हिंगौगदबगी फिबम म लाकपदुदा खांगो ngamdadana थोलकपनेबा मालेम थोंगाम अदुना स्पिरिट त थोलकपनिना मसी अखोइना हेता चैफु पीरगा चै जेन थमगा यारोय अखोइगी भारत की जेन जिदी याम साथीबा कनोनेसु हाइरिदना अखोइगी जेन से criminals outside innocence inside kind of lady na koi kanosida aduga maramaduna haujisu gender lady was under trian 70 to 80% under trian means mara lady late khangdaba ngatani ko aduna akhoi ayamba si yang kan hauji election la kadoriba asida siyo करम मखन की इलेक्शन अखोइना ओपन सेक्रेट खंगेब सिंग कमाइना इलेक्शन तौई प्रजा से थोलगा मा केनम सातन थक्तना तौरगा मागी क्यू द लेपगा मागी मतम दु ngaइजरगा महाकी खुबीदुना असेंग भोट पीगदौरिब्रा पीरोइदौरिब्रा येंगसेब दुम को हानादि करि तानरे को मी अमनी तौर लोइसनगिब ngaतगी वारी दुम तानैदना समाय तौदना सिगी नेचर से इवन तंपाक सिदा बौदा अइदि हंतक्ति उरकदो मानब खरसु उइबा अइति अखोगी आइन याबा यादब खुलाई सिंगसिना पैरा लेरबनी तंपाक सिंग असिदा को अदुना सिगुम मयामसी भोटता लाकदोबा सि अखोई हामना कुपना यंगसिलौसी सरकार पाइबा सरकार की अथॉरिटी सिंग अदुगा तोंगा तोंगा मतोबा पॉलिटिकल पार्टी की लीडर सिंग अदुगा सोशल साइंटिस्ट सिंग सीएसओ सिंग मयाम सिंग अनु खना हरगा इकोगी वरिबा लाकदब इलेक्शन असिदा अखोगी खितंग हेन ममांगदगी वायलेंट ओइना लाकदब मानबगसे खर येंगसी अदुगा मरुइना अखोइना अदुम अखोगी बोरा कमीशन दगी 2002 अदुआइदगी येंगा कांदको अखोगी मयाम अमा लैख्रबनी अखोगी इलेक्शन सिदा कनो मयामगा लेजिस्लेचर गा क्रिमिनल गा नेक्सस लैबगी वारी मयाम को सिगुम्बा मयाम सिंगसी येंगा कांदा अखोइना हारियो पोसक्सी यामना कुपना सेना होबा सिसु आई अपिन तौजगे अमसी लाइन लौगुमसी लोइनना असिगुम्बा नुंगाइतबा थौदोक मयाम सिंग असिगी वाखलोन सिंगना इथिन पीरा कांदा ngसाइगी मतिंग थोप सरकार अमा लैतबदगी खुनाइसे खितंग अरानबा लंबिरोमदा अवाबरोमदा लाकद्रा हाइबगी वाखंदो मदुदा हिंगंदौ सरुपुदी तुंगी मिरोन थममदौ सरुपुदी आई सिजगिबना फरेना खल्लकान थोलकपनि मालेम थोंगामगी मेसेज अकमयाम पुनगी थमोइदा आइना यहनिंगी अदुगा यामना मागी ओइबा कमिटमेंट अमा लैजरगसु कम्युनिटी अखोगी ओइबा अपुनबगी सक्तम को अदुगा खितंग थबक तौरकदौबा खितंग लीडर ओइरकदौबा असेंग मी खनबरोमदा चरंगी मिखनगी मरी रेना अदो मालेम इच्छेपकिदी मसादा मिखन ngसागी पोइरी लेमरोना थम्बदुमाइना मासु भोट थादगेदी हारकदौ मानदे हुजिक लरि फिबमजिदा को दुना सिगी मयांगी फिबम मदे हिंगा नैनबसे ngasiगी चाखो थौरांग साइंस की कनदा लंबी द एजुकेशन की लंबी द एनवायरनमेंट की तोंगान एआई की को आर्टिफिशियल इंटेलिजेंस की लैबा रिवोल्यूशन चंगसले मयाम से नैनब फंगजद्रब खुनाइने हाइबने अखोगी हुजिक लैबा एक्सपर्ट सिंग सिगी नैनबदा हुजिक कॉन्फ्लिक्ट सिचुएशन को एथनिक रिलेशंस देन इलेक्शंस अदके डिक्टेटरशिप अदगी मागी ओइबा तोंगान
chaos haiba mayam sing asida khoi kok mayam chale concentrate tawraga leiba se masi angtang khangmina se aikuna so let us find a way forward khoi asida muk thimina si mayam sing yaragadi hariba sing ase yam sensitively deal tawbira kanda leibaki asengba lusingbo oirakadabasi aitang identify tawda sanga panga khoi gidi mari mata da su khoi sagai ni ga haraga vote chatlidana pana phatra su sagai ni ne ga chafu kainari ni ga haiba rum da chatpagi thakta akhoi si leiri aduna masi tawgumsi kitang khoi hena chawkhalasi haiba wafum tu thamjagi yamna phajaba wafam ni oja khoi gi hajik manipur do oriba phibam masi yenglaga khoi mari mata sangapanga I mari thidana khoi gi afaba mihut adubu thaga chai bane thaga chari oja oja gi chilba matam kaya bu kai thokpiduna khoi gi notice window na santok chaba news analysis program asi da lembira ko idam ta thaga chari loina na news analysis program asi bu yengbirba me apna makso amukha na thagat phong dok chari